미쿠부 무왕나 ꯃꯌꯥꯝꯕꯅ ꯋꯤꯀꯣꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯈꯦꯆꯤ ꯄꯨꯖꯔꯦ ꯈꯦꯆꯤꯅꯦ ꯎꯇꯤꯅꯦ ꯀꯥꯡꯉꯧꯅꯦ ꯕꯣꯔꯥꯅꯦ ꯁꯤꯅ ꯃꯤꯃꯤꯁꯤꯡꯖꯨ ꯊꯝꯅꯥ ꯂꯤꯀꯣꯟ ꯀꯣꯠꯅꯕ ꯑꯗꯨꯒ ꯁꯤꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯂꯩꯔꯦ ꯄꯀꯧꯔꯥ ꯂꯩꯔꯦ ꯊꯝꯕꯥꯜ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯁꯦ ꯉꯁꯥꯏ ꯊꯝꯅꯥ ꯀꯩꯀꯥ ꯍꯦꯛꯄ ꯆꯠꯄ ꯏꯅꯥꯎꯅ ꯍꯦꯛꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯂꯩꯁꯦꯝꯕꯅ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯖꯩ ꯄꯀꯧꯔꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯔꯦ ꯃꯅꯤꯡꯅ ꯋꯪ ꯋꯪ ꯀꯥꯔꯤ ꯄꯥꯏꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯂꯩꯇ꯭ꯔꯦ ꯃꯍꯥꯎꯁꯤꯗꯤ ꯄꯀꯧꯔꯥ ꯍꯥꯟꯅ ꯆꯥꯕꯅꯤꯅ ꯄꯨꯡꯈꯠꯂꯦ ꯃꯇꯝ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯃꯩ ꯆꯠꯂꯦꯍꯦ ꯑꯁ ꯂꯥꯝꯐꯝ ꯈꯣꯠꯐꯝꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯥꯕꯅꯤꯅ ꯍꯨꯃꯥꯡꯁꯤꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯒꯦ ꯃꯥꯏ
Moro borangnya. Lokot pa yata hey. Si pai jadi kita ngomong itu. Tisu paper na kayak teri sih di humang gitu. Nó không cho nên mình đâu tham gia này là không cho mình ở ngoài rồi ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ
ꯑꯗꯨꯒ ꯁꯤꯒꯤ ꯊꯝꯕꯥꯜꯁꯤꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯊꯝꯃꯒꯦ ꯁꯤꯗ ꯑꯗꯨꯝ